Chief Minister ki Artist Singi Tengbang ki Makhada Manipur Lenga ki Department of Arts and Culture ki Mijing Makhada Manipur State Sumang Lila Council na sinduna Festival of Art and Cultural Expressions Series 2 Sumang Lila Iboyayma Sumang Lila Sanglinda ngasidagi hodokre ngasi hodokpa numita manawbi gi mayekta Peacemaker Artists Association gi Lila Party na sanaba anoba lambi haina mingthonba lila utke Palace Compound laiba Iboyayma Sumang Lila Sanglinda pangthokiba thoramaduda Art and Culture Government of Manipur gi Deputy Secretary amadi Manipur State Kala Academy gi Secretary Supairiba Sunanda Thoksom amadi Manipur State Sumang Lila Council ki President Laisram Tombana athoiba mithung lensing oina saruk yaki Tharamaduga mari lainana Manipur State Sumang Lila Council ki President Laisram Tombana fongdorakpada ngasidagi hauduna pangthokliba Lila Festival asida punna Lila Party taramathoina saruk yari masigi manungda Nupa Lila Party ki Kanglupta ahum amadi Nupi Lila Party ki Kangluptana nipanna saruk yari Festival asi haubadagi loiba fauba asoi angam yaudana pangthokpa ngamnaba Ishwarna pinabiba oirasanu hainasu fongdokhi